ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯃꯗꯤ ꯌꯦꯟꯈꯤꯗꯦ ꯑꯩꯈꯣꯏ ꯃꯔꯝꯗꯤ ꯄꯩꯁꯥ ꯌꯦꯜꯂꯔꯣꯏꯁꯤ ꯑꯩꯈꯣꯏ ꯇꯧꯏ ꯃꯔꯝꯗꯤ ꯄꯩꯁꯥ ꯌꯦꯟꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯕꯗ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯚꯣꯠ ꯊꯥꯗꯕ ꯆꯠꯇ꯭ꯔꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯊꯕꯛꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯗꯣꯝꯆꯥ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯩꯅ ꯈꯨꯔꯨꯝꯃꯒ ꯚꯣꯠ ꯈꯣꯝꯕ ꯆꯠꯈꯤꯕꯁꯤ ꯚꯣꯠ ꯊꯥꯗꯕ ꯅꯨꯃꯤꯠꯇꯅꯤ ꯑꯩꯅ ꯍꯜꯂꯛꯄꯐꯥꯎ ꯚꯣꯠ ꯊꯥꯗꯅ ꯂꯩꯔꯝꯃꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯥꯏ ꯁꯦꯜ ꯐꯪꯗ꯭ꯔꯤꯑꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯁ꯭ꯔꯤ ꯀꯩꯁꯥ ꯃꯦꯘꯆꯟꯗ꯭ꯔ ꯁꯤꯡ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯚꯥषꯟ ꯊꯝꯕꯤꯔꯝꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯁ꯭ꯔꯤ ꯑꯣꯄꯩ ꯏꯃꯣꯂꯤ ꯁꯤꯡ ꯑꯃꯁꯨꯡ ꯒꯦꯁ ꯑꯣꯔꯗꯔ ꯂꯨꯆꯤꯡꯕꯤꯔꯤꯕ ꯈꯨꯗꯝ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯍꯥꯟꯅꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯁ꯭ꯔꯤ ꯂꯥꯏꯊꯥꯡꯉꯝ ꯂꯣꯏꯅꯅ ꯉꯁꯤ ꯂꯦꯡꯕꯤꯔꯛꯏꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯐꯤꯁ ꯕꯤꯌꯥꯔꯔꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯑꯃꯃꯝꯗ ꯁꯛꯀꯠꯆꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯌꯥꯝ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯟꯊꯧ ꯁꯝ ꯀꯦꯟꯗ꯭ꯔꯒꯤ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯜ ꯏꯆꯦ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛ ꯄꯤꯖꯔꯤ ꯃꯐꯝ ꯑꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯑꯃꯗꯤ ꯚꯥꯔꯠ ꯌꯧꯅ ꯁꯤꯟꯗꯣꯛꯄꯤꯒꯗꯕ ꯑꯗꯨ ꯃꯦꯗꯤꯌꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯁꯨꯡꯆꯠꯆꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯀꯕꯣꯛꯈꯣꯡ ꯏꯃꯥꯒꯤ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯔꯤꯛ 24ꯁꯦ ꯑꯩꯈꯣꯏꯅ ꯀꯣꯟꯊꯧꯖꯝ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯪꯕꯤꯙꯥꯟ ꯕꯆꯥꯎ ꯔꯥꯁꯇ꯭ꯔꯄꯇꯤ ꯌꯥꯇ꯭ꯔꯥ ꯑꯁꯤ ꯑꯩꯈꯣꯏ ꯍꯧꯗꯣꯛꯄꯒꯤ ꯁꯔꯨꯛ ꯁꯤꯟꯖꯔꯤꯕꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯜꯂꯤꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯈꯤꯇꯪ ꯍꯥꯡꯀꯟꯅ ꯌꯦꯡꯕ ꯇꯥꯔꯕꯗ ꯉꯁꯤꯗꯒꯤ ꯆꯍꯤ 100ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ 59 ꯁꯨꯕ ꯚꯥꯔꯠ ꯕꯔꯁꯒꯤ ꯑꯄꯨꯟꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯗ ꯑꯃꯨꯛꯈꯛꯇꯪ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯖꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯈꯤꯕ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯀꯪꯒ꯭ꯔꯦꯁ ꯏꯇꯤꯍꯥꯁꯁꯤꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯕꯁꯤ ꯃꯁꯤꯒꯤ ꯁꯦꯁꯟꯁꯤ ꯈꯛꯇꯅꯤ ꯃꯁꯤꯒꯤ 100ꯁꯨꯕ ꯄꯣꯛꯄꯁꯦ ꯍꯟꯗꯛꯇ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ ꯁꯣꯛ 2014ꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 16ꯇ ꯍꯥꯟꯅꯒꯤ ꯃꯐꯝ ꯕꯦꯜꯒꯥꯝ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯐꯖꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤꯒꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯑꯩꯈꯣꯏ ꯒꯥꯏꯈꯥꯡꯉꯝ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅꯃꯛ ꯆꯠꯇꯅ ꯌꯥꯎꯕꯤꯔꯨꯕꯅꯤ ꯃꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯅꯨꯃꯤꯠ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯖꯥꯏ ꯚꯤꯝ ꯖꯥꯏ ꯕꯥꯄꯨ ꯖꯥꯏ ꯚꯤꯝ ꯖꯥꯏ ꯁꯪꯕꯤꯙꯥꯟ ꯑꯚꯤꯌꯥꯟ ꯍꯥꯏꯕ ꯔꯦꯂꯤ ꯑꯃ ꯆꯠꯂꯒ ꯍꯥꯏꯕꯁꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ 59 ꯁꯨꯕ ꯑꯗꯨꯒꯨꯝꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯖꯤꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯆꯥꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯌꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯟꯗꯛꯀꯤ ꯐꯝꯃꯤꯕ ꯁꯦꯁꯟꯁꯤ ꯅꯠꯇꯕ ꯃꯃꯥꯡꯒꯤ ꯁꯦꯁꯟꯗ ꯍꯧꯖꯤꯛ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯚꯤꯝꯔꯥꯎ ꯑꯝꯕꯦꯗꯀꯔꯁꯤꯕꯨ ꯌꯥꯝꯅ ꯐꯥꯒꯤꯕ ꯃꯑꯣꯡꯗ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯍꯤ ꯊꯥꯕ ꯊꯕꯛ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟꯒꯤ ꯂꯩꯔꯤꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯁꯦ ꯈꯣꯡꯒꯥꯎꯅꯔꯛꯄꯁꯤꯗ ꯃꯁꯤꯒꯤ ꯇꯉꯥꯏ ꯐꯗꯕꯁꯦ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯕꯤꯗꯅ ꯑꯩꯈꯣꯏ ꯕꯦꯜꯒꯥꯝ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯖꯤꯅ ꯑꯃꯨꯛꯇꯪ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯖꯒꯥꯗꯨꯗ ꯆꯠꯂꯒ ꯆꯍꯤ 100 ꯁꯨꯕ ꯐꯪꯁꯟ ꯑꯁꯦ ꯄꯥꯡꯊꯣꯛꯑꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯊꯪ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯖꯥꯏ ꯕꯥꯄꯨ ꯖꯥꯏ ꯚꯤꯝ ꯖꯥꯏ ꯁꯪꯕꯤꯙꯥꯟ ꯑꯚꯤꯌꯥꯟꯁꯦ ꯉꯁꯥꯏ ꯑꯣꯅꯔꯦꯕꯜ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯖꯅ ꯃꯌꯥꯝꯗ ꯚ꯭ꯌꯥꯈ꯭ꯌꯥ ꯇꯧꯕꯤꯔꯝꯃꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯈꯥꯗ ꯉꯁꯤ ꯑꯁꯤ ꯆꯠꯊꯔꯛꯄꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯎꯕꯤꯔꯕꯅꯤ ꯚꯥꯔꯠꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟ ꯑꯁꯦ ꯃꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯁꯤ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯋꯥꯠꯄꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯅ ꯈꯟꯖꯗꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯔꯀꯥꯔ ꯑꯃ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏ 5 ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯑꯗꯨ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ 55 ꯁꯤ ꯂꯩꯅ ꯃꯣꯏ ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯍꯧꯖꯤꯛ ꯁꯔꯀꯥꯔꯁꯤ ꯄꯥꯏꯃꯤꯟꯅꯔꯤꯕꯅꯤ ꯁꯤꯒꯨꯝꯕꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯅ ꯂꯩꯕ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯕꯨ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯍꯥꯏꯕ ꯇꯥꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡꯒꯤ ꯁꯦꯁꯟ ꯍꯧꯔꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯗꯦꯜꯂꯤꯗ ꯀꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯔꯒ
तारीख थांना याम थूना खुदक्ता अखोइगी इंचार्ज अमग थारगा गवर्नर उनरकान नंग तो हाना तुथुकबा अदुगा संविधान मतुंगिना कौरिबे असेंबली दुसु अखोइ कौररोय थोकबा सुमाइतन खोवाल मयाम से येंगदी सब चानरे बसे अखोइना खंगे अदुगी मतंग दुने अखोइना ngasi कांग्रेस पार्टी ना मसीगुम्बा ngасai अखोइना पंजकीबा अखोइगी संविधान बचाओ हाइबा मसीगी थबक से तौदबा यादरे कॉन्स्टिट्यूशन जी ngaptaba yade kandaba yade base sigi पांथोक सबनी मसी थौरम मसीदा अइना हाइबेट अमुक निचंग लेबदा महात्मा गांधी ना तौरमबा मरु ओइबा थौरम अडी खक्ति करिनु हाइबदा अखोइना इंग्राज हाइबा तारे नॉन वायलेंस हिंसा यावदबा माना तौरम थौर खुदिमा हिंसा हमदे यावदे अदुना खुलाई पाइदना अदुगुमा पांग कनखबा अदु ब्रिटिश की साम्राज्य दु खुलाई भारत पृथ्वीदा ब्रिटिश साम्राज्य कयम यम कली कयम चावय हाइबु लोइनमा मयाम खंबिबदुनी हाइरिबदुनी ब्रिटिश साम्राज्यदा निमित ताबा लेते हाइदुना हाइबदे अदुम निमित थोक लेबे याम पाक चावो अदु माने अकनबदो मदु महात्मा गांधी की खुलाई स्पाई पाइदबा नॉन वायलेंस सेटग्रासिना नमदरे कोइ निंखा तमहोइबनी अदुगे माने अदु नॉन वायलेंस तवसिदा मरुबा अमना कलमनो हाइदा माने नॉन कोऑपरेशन हेक्ते यावदबा माने यानिंगदबदि यावदबा खुदमोइना ब्रिटिश सेलिबा फी मयाम अखोइ सेटबा यादे मै थादोकबा अदुरे अखोइ मी लमदगे अखोइ पोट लेबा यारोय मीगी मिरंगी फी सेबा यारोय हाइबना सिंग तवदना अदु नॉन कोऑपरेशन अदुना अखोइना तवदरिबसे हिंसा यावदबा नॉन वायलेंस सेटग्रा लोइना अखोइ नॉन कोऑपरेशन अखोइना पामद्रगदि अखोइ पामदे हाइबा तावा मसी भारत के संविधान दा पीर लेरबनेबो मसी पुनः मसीजे थुगाय चतरकसिंगसे मसी थेमनदमता कांग्रेस पार्टी ना अखोइ केंद्र हाइबा तारे अखोइगी मणिपुर सिदा अखोइ असेंबली केंद्र जी हुपुसे मनमदा अखोइ कोनसम केंद्र सिदा लेरिबा अखोइ यूनिट हाइगद्रा पोलिंग स्टेशन से निफु माथोइनी अदु गसे अखोइ तमजेबा थबक से अवांगजिरी मनि लकाय रगिना अवांगजिरी मा लकाय सिदा लागा अखोइ मफसे पुल्लगा कबो अखोइ मागे लाइबुंग से पुल्लगा दा सिगुम नाइनबसे अखोइ पांथोक सबनी अदुना मथंग लापा मतमदा अतोपा पोलिंग स्टेशन अमदगी अतो पोलिंग स्टेशन अमदा अखोइ चलगा पुन्ना चलगा सुमाइ फम कांदा अखोइ भारत के संविधान मरमदा अखोइ करी पीरी अखोइ करी चटकनी करमाय तर अखोइ तौदगी याबसे अखोइ खन्नरगा थबक मयाम सी येगा कांदा हौजी बीजेपी सरकार चथरइबा अइ रमोन पंजद्रगसु हौजी लैरिबा मणिपुर दंगसी तंदुल तादना चप चाना गसी था कुनगनि थोइ सुरमनी मसिदा ज्ञान तादबा थबक मयाम थोइबसे मसी करीदगिनो हाइदा लेबा nga पाहितबनि हाइना इलवे मरनि मसिदा कोइगे गवर्नेंस डेफिसिट हाइतारे लेबा nga पदा मतिक चादबना पानबा अदुगुम वखन थोक्तबा वखलो मयाम तंगसे मसी चुमदे अदुना मथंगी लाबे इलेक्शन ददी मखोइना प्रजा नुसिबिबा मतिक चावा मी खल्लगा अखोइ असेंबली थाबा ताबनि अदुना ट्रगदि ngasi ओरि फियमसे अमुसु ओइरोय हानिगा लेति अदुना कमाय तगदे प्रजा पुनमुना मसी आइना हाइजे एदो बारो बिदि यादे अखोइ प्रजा सिंसु अखोइ देगी सरकार पाइबिसु से लैबा मयाम से चाइ सिना सरकार पाइरंबा ऑनरेबल अखोइ सीदम सेंबर यावी अदुदगी अखोइ जे अखोइ प्रेसिडेंट सु ताम कैरक कारबनी हारे मिनिस्टर है गिना जयंतसु मसीजु ताम कैरक पर मंत्री ओरमबनी अखोइ ऑनरेबल मिनिस्टर ओरमबा याम यावी अखोइ कांग्रेस पार्टी लैबसिदा को मयाम पुने मसीगसे मसीगी एक्सपीरियंस लैबा मयाम पुने मसीजे मसीना खनरगा अखोइ हनक हौगिबा लोकसभा इलेक्शन दा अखोइ पैसा अमदि येनगिदे अखोइ मरमदि पैसा येलरोइस येन अखोइ तो मरमदि पैसा येनबगी सनबियमा लमदमसन लैबदि कई थोय हाबदा पिरक जगदि बोथादब चत्रे खुदम हाइबा तारदि याम नोंनि मथाबनि ai राम ने असेंबली लेकिन दबसे मतंदा ai gi ngumsa ai yimda leibise masi ai na khorom maga bot khom sakibise bot hadab nimitani ai halago bot hadab leima kai gi no ha mai sen phamdri ben sen kidan bot nimisidi paisa agar phangada bole se mi khudi mo de loi leiba masi wa kan thado biyo adu paisa yaudana mayam na khalla kan da lepsari ba nasana naw mayam da gi afama ma khallaga masi na phane na kan da adu puksel senga thado biyo adu mai tawrogadi mo ju se loge hare ro mayam hai wano su no 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 na tragadi hawjiti sen ju lo sen le rigi wasu no ma tare wano ma ga ji wano mo ro ke dore hawjiti chaka kai re hawji sen handok tawi thang ya na ni hawji ya dozin su ko lo yo lo ta thabo mayam na sipai sangi mayam na no mai kapam da lo mang re kana lai tra mai na kana ju khonge da sa satri koi village volunteer mayam thoga chai ko par ga koi lam ngai si koi masi na team ni admatik chawa mi da matik chawa thabo pi ga do ba ma ga salo pi ga do ba aduna bole primitive su praja nu si bani bole pe lari hebi da ka lite
दारे याम हेतरसु याय मोय तौगदबसे प्रजा वंशीबिबा अमसो पुक्सेल संबिबा मसिदा लेरगदि बोले पे यारे कनाम त मसिदा कनो लेते अदो इसा इसा न बोले को दर खोइना हाय तारे अखोई खितम पुक्सेल सेंद मारे हारदि मसि बोले पि दौर फागनि मसि अवाब थगनि अखोई तसेना हाबा तारगदि प्रजाना अखोई थाजरिबा न थाजरिबदो याम सीरबा तांजादा करिगुंबा दायित्व खरा सोइदे लोबिरकनि हायना खन्ना थागलेनेबा अदुगा दायित्व लवंदादा सरकार आईसी मिनिस्टर तुए सिबु करिनो कन तौदिसि अखोई तुनो बोमा ज्ञान दाबरे हुई हायरे हंजन लैसे तुए तो गाना कइदरे मोयने मेजोरिटी लेबनिना सरकार सेन बायदना मोयगे आइदे बदु नुमयाम संगदना लोइ मयाम खंबिरे को आइ हंजन जबनि वारो बिगनो आइना हाइजबना सोदे फेक तो हाइजबनि मोय सरकार सेन कन होनरे मोय मनतो इ खनम ngamdre खनम ngamdre कइदरे कॉन्स्टिट्यूशन कायबा यादमिना अखोई हौजिक प्रेसिडेंट रूल थमे प्रेसिडेंट रूल थमे बसे मसी सस्पेंडेड एनिमेशन नि असेंबली द लेरिबे ऑनरेबल एमएलए सिंगी हिंगिबनि मोय हौजिक एमएलए ओरेबनि एमएलए के शक्ति सब चाल लेरिबनि मोय हौजिक अदुने एमएलए मोयना प्रजा की सेवा फजन तौ यारेबनि अदु मसी मनंग मसीदा मोय सरकार सेमनो होनगदरिनि मोय सरकार मो सेमद्रबा हौजिक लेरिबे सरकार कई कांगुसिना सरकार को सेम ngamद्रबा मतुंगदि मोय पार्टी से मणिपुर होन लेरे मानदेदि आई मसी से याम दुबा ताजामने प्रजा गोयन खंगम थोकनि अदुना सरकार ने मोय सेम ngamद्रगदि नसाइगे प्रेसिडेंट रूल थमिबसे था अनि के मनुंगदा हाउस अनि मक्ता पार्लियामेंट दा राज्य सभा दा लोक सभा दा हाइबसे मसी मोयदा पुथोंगा या आया लगदबनि कई मसी पुथोकसे सेशन हजि लेरी सेशन जे ब्रेक अब लेबनि मथंग बजेट से थगदनि मोय से लौ हेने खाली मसे कयुमा अप्रूवल से पार्लियामेंट ना आया पीद्रिगेदा मोयना सरकार सेमौद्रबा अदोगदि पार्लियामेंट आया पिथोरगदि था तरुक्ति प्रेसिडेंट रूल लेगदि सोदनि अदुना कोई प्रजा का अवाबसे करिनो प्रेसिडेंट रूल लेबसे यामना खुदोंग चादो पोनी मणिपुर से लाइव थीबदगी प्रेसिडेंट रूल से क्या लेरे तरामा थोरक लेरे हन किसे तराइ सोनी हाय अदुना सही अनि मसक लेबि याव हबनी अदु मतमत प्रजा क्या वाई अदे प्रजा सिंह तो हम खंगे कनादा वकल उनी कोई अदु हौजिटी कोई असेंबली से सस्पेंड एनिमेशन लेबनिना कोई वकल फम लेरिबा ऑनरेबल एमएलए कोई लेरी मोयदा हायरगा थौ तो यारिबा अदु वांस लोटो किदना करिगबा परफेक्ट पीआर जोसी लेरगे तारे बेराने अदु मसी मतांगने को सिंजन मसे अदुना आई मतम याम सामजे रोय कोई सीडब्ल्यूसी मेंबर सु असाइनिंग अंताला आगर लेबिरबनि सुबाबि रबनि अखोइगी प्रेसिडेंट सु आई ngasi mayamda mayamda yamna khongna ai apology tawjege akhoi president se baton namda pung amada haina pung amada president se awang ji yawe ai mathang lai ba thibade ai mumanu ana abu yaw de host and le ya aduna ai host and le re president kamai tawne de hai kana sang le bir mo de mana ai gi sen pa ma le ya de le ro ge na ko thol ko ma pham le ro ge la de ai na doctor thamu jana pada telephone tawre akhoi gi adama hat taw dam na honorable CLB lai हम कथा बोलने का सिर्फ जो है वही ना लाफी ना यूनिवर्सिटी अदना आई ना कौन जोंगी कोई प्रजासी मायरे देगी अब स्वाई शादी तो देगी ना सिर्फ जिसे तो सिर्फ ना आई सिंसियरली टेंडर में अपोलॉजी अदना खुद क्या तो सब कुछ इंदो कोई याम लाइव टीवी ने ना थम जगह हम तो नाम ठोक सर में कुछ सिम जगह हारे से हाइजर का आई ना पंजनी में वाकम में खत्म लेरी मददी हौसी कोई ना पासो को देबा केंद्र पोलिंग बूथ अमदगी पोलिंग बूथ अमदा कोई ना तो गुदरीबा थबक से मसी प्रजा खुदिमना कोई कांग्रेस वाकफ थीमना सोजो पीबियु प्रजा यावजगदि कोई तौबिया बनते अदना खुदमैना 18/1 मैदान पोक्ता 18/2 मैदान पोक्ता अनि सिदा चलगा फोंग चलगा को मीटिंग तौगनी 18/3 दई चलगा फोंग तौगनी अदमाइन तौदना अनि पुल तौबसिना निफु माथोइजा कोई कुनगा माथोइरक तौनर को सेम साजरबनी मतमदरा कोई वर्कर्स सिंगना पार्टी की मियोसिंगना पुनमंगा सोजो पीबियु अदुगा पार्टी अपा कलन बियो कलन मतमददा अखोई सरकार से अखोई थेलम नगदे अखोई सरकार लाकदबनी ओपोजिशन में माइसा अवाव थबमी अयाचो ओपोजिशन से आम भोट काबददी अखोई के ओनर मतम कितंगी आइजो था तरुक तरुक के ओपोजिशन लई मारे याव वाई अदु सरकार याव मतुंग देगी मयाम सिबिरतना अदम तौले एमपी हो सकरे अदु एमपी जु सही तरह दी रूलिंग ले याम नगाई ले को अरे इ ताममदी 2014-19 भावदे आइसो ओपोजिशन ले यादा अदु याम नगाई ओपोजिशन ले बसे बोट काजरी कोई राय तौजरी कोई अहम कहीं दोषानी अदुना यारगदी अखोई पार्टी से रूलिंग लानो कोई खुद में होना गाना सरकार से कोई पाइनवा मसी होना बतावनी मसीदा प्रजा में यान मते पाबिद्रगदी अखोई आजा फिल्म में शोगदी याबनते
ꯑꯗꯨꯅ ꯄ꯭ꯔꯖꯥꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯈꯨꯔꯨꯝꯖꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯔꯀꯥꯔꯁꯤ ꯃꯊꯧ ꯍꯧꯇꯕ ꯁꯤꯒꯨꯝꯕ ꯗꯣꯜ ꯑꯁꯤꯒꯤ ꯉꯁꯥꯏ ꯄꯟꯕꯤꯔꯝꯕꯗꯨꯅꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯥꯜꯂꯗꯤ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯊꯣꯛꯏ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯩ ꯆꯥꯛꯏ ꯖꯨꯟ 18 ꯃꯣꯏꯅ ꯄꯥꯜꯂꯗꯤ ꯃꯅꯤꯄꯨꯔ ꯀꯩꯗꯧꯏ ꯈꯨꯟꯇꯥ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯃꯔꯥꯡ ꯈꯪꯗ ꯊꯕꯛ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯣꯏ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯆꯩꯖꯕ ꯅꯠꯆꯗꯦ ꯇꯧꯔꯤꯕ ꯑꯁꯦꯡꯕ ꯐꯤꯕꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯊꯕꯛꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯖꯅꯤꯡꯉꯤꯁꯦ ꯉꯁꯥꯏ ꯒꯚꯔꯅꯦꯟꯁꯁꯤ ꯐꯖꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤ나 ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤ ꯑꯩꯈꯣꯏ ꯀꯣꯡꯂꯩ ꯃꯔꯛꯇ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯋꯥꯈꯜꯂꯣꯟ ꯁꯪꯕꯤꯙꯥꯟꯁꯤꯗ ꯄꯤꯔꯤꯕ ꯍꯛ ꯀꯌꯥ ꯃꯔꯨꯝ ꯑꯁꯦ ꯐꯖꯅ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯕ ꯑꯃꯁꯨꯡ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯥꯜꯂꯤꯉꯩꯗ UPA 1 ꯑꯃꯁꯨꯡ UPA 2ꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯉꯁꯥꯏꯒ ꯄꯟꯕꯤꯔꯝꯃꯦ ꯃꯟꯔꯦꯒꯥ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯔꯥꯏꯠ ꯇꯨ ꯐꯨꯗ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯥꯛ ꯆꯥꯕ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯨꯄꯥ 3ꯗ KGꯗ ꯐꯪꯉꯤꯕ KG ꯂꯨꯄꯥ 3ꯗ ꯆꯦꯡ ꯐꯪꯉꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅꯤ ꯔꯥꯏꯠ ꯇꯨ ꯑꯦꯖꯨꯀꯦꯁꯟ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯄꯤꯒꯗꯕꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯗꯨꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯔꯥꯏꯠ ꯇꯨ ꯏꯟꯐꯣꯔꯃꯦꯁꯟ ꯀꯅꯥꯒꯨꯝꯕ ꯃꯌꯥꯝꯅ ꯈꯟꯕꯤꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯤꯅ ꯃꯣꯏ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯐꯠꯇꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥꯗ ꯅꯨꯄꯤ ꯑꯃꯅ ꯂꯨꯄꯥ 10 ꯄꯤꯔꯒ ꯔꯤꯒꯥꯔꯁ ꯊꯥꯔꯀꯥꯟꯗ ꯂꯣꯏ ꯈꯪꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅꯕꯒꯤ ꯑꯦꯛꯇꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯄꯨꯊꯣꯛꯆꯔꯝꯃꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤ ꯂꯩꯕ ꯀꯥꯏ ꯐꯪꯒꯗꯒꯦ ꯍꯥꯏꯕꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕ ꯁꯪꯕꯤꯙꯥꯟꯁꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯒꯗꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯖꯥꯇꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯀꯨꯆꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯙꯔꯃ ꯈꯦꯠꯅꯕ ꯂꯩꯇꯦ ꯍꯥꯏꯕ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤ ꯁꯥꯒꯠꯂꯛꯏꯕꯁꯤꯗ ꯍꯧꯖꯤꯛꯇꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯃꯒ ꯑꯃ ꯅꯨꯡꯁꯤꯅꯍꯟꯗꯕ ꯑꯃꯅ ꯑꯃꯕꯨ ꯂꯝꯆꯣꯛꯄ ꯄꯣꯠꯁꯦ ꯇꯧꯗꯅꯕ ꯑꯩꯈꯣই ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯂꯩꯇꯕ ꯀꯨꯆꯨ ꯀꯨꯃꯦꯟꯒꯤ ꯈꯦꯠꯅꯕ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯁꯃꯥꯖ ꯑꯃ ꯃꯥꯟꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯄꯨꯝꯅꯃꯛꯇꯨ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯁꯪꯕꯤꯙꯥꯟ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤ ꯁꯛꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯗ ꯅꯪ ꯅꯤꯡꯈꯥ ꯇꯝꯅ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯉꯥꯡꯕ ꯌꯥꯏꯅ ꯉꯥꯡꯉꯤꯕꯅꯤ ꯑꯗꯨꯅ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯐ꯭रीडम ꯑꯣꯐ ꯃꯨꯚꯃꯦꯟ ꯑꯩꯈꯣꯏ ꯆꯠꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯃꯁꯤ ꯑꯥꯏꯟ ꯃꯈꯥꯗ ꯆꯂꯥꯏꯒꯗꯕꯅꯤ ꯑꯗꯨꯒꯤ ꯁꯪꯕꯤꯙꯥꯟꯗꯣ ꯃꯗꯨ ꯉꯥꯛꯁꯤ ꯁꯪꯕꯤꯙꯥꯟꯁꯤ ꯀꯥꯏꯔꯦ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯦ ꯃꯁꯤ ꯀꯔꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯊꯣꯛꯍꯟꯗꯕ ꯌꯥꯕꯅꯤ ꯊꯣꯛꯍꯟꯗꯕ ꯌꯥꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯝꯅ ꯍꯥꯏꯕ ꯇꯥꯔꯕꯗ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯕ ꯃꯤ ꯈꯔꯅ ꯌꯨꯝ ꯅꯤꯗꯅ ꯚꯔꯥ ꯄꯤꯔꯒ ꯂꯩꯔꯝꯕ ꯃꯣꯏ ꯈꯔꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯂꯝ ꯑꯃ ꯄꯤꯔꯣꯏꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯂꯕ ꯑꯩ ꯌꯨꯝꯗ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯔꯝꯕꯗꯒꯤ ꯈꯔ ꯂꯩꯔꯀꯥꯟꯗ ꯃꯩ ꯃꯀꯩ ꯄꯥꯜ ꯂꯩꯔꯀꯥꯟꯗ ꯑꯩ ꯁꯤꯗ ꯀꯨꯏ ꯂꯩꯔꯦ ꯑꯩ ꯂꯝ ꯇꯪꯈꯥꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯑꯩ ꯌꯥꯔꯣꯏ ꯌꯥꯒꯗ꯭ꯔꯅꯤ ꯃꯌꯥꯝ ꯌꯥꯒꯗꯧ ꯃꯥꯟꯗꯦ ꯃꯌꯥꯝ ꯌꯥꯕꯤꯒꯗ꯭ꯔꯣ ꯌꯥꯔꯣꯏꯕ ꯑꯗꯨꯅꯦ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯉꯥꯍꯧꯒꯗꯕꯅꯦꯕ ꯑꯗꯨ ꯉꯥꯍꯧꯒꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯟꯖꯔꯔꯣꯏ ꯃꯔꯝꯗꯤ ꯁꯔꯀꯥꯔ ꯑꯁꯦ ꯂꯩꯕꯥꯛ ꯉꯥꯛꯇ꯭ꯔꯦ ꯃꯣꯏꯁꯨ ꯄꯨꯟꯅ ꯌꯥꯎꯁꯜꯂꯒ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧ ꯂꯩꯔꯝꯃꯦꯕ ꯃꯌꯥꯝꯅ ꯈꯪꯉꯝꯃꯅꯤ ꯑꯩꯈꯣꯏ ꯄꯟꯖꯗꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧ ꯂꯩꯔꯝꯃꯦꯕ ꯄꯨꯜꯂꯀꯥꯟꯗ ꯑꯗꯒꯤ ꯀꯣꯟꯊꯪꯗ ꯍꯥꯏꯗꯣꯛꯅꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧꯗ ꯍꯨꯔꯥꯟꯕꯒꯤ ꯙꯣꯔꯥ ꯍꯨꯔꯥꯟꯕ ꯍꯥꯏꯗꯣꯛꯅꯔꯦꯅ ꯇꯧꯔꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯍꯥꯏꯗꯣꯛꯅꯗ꯭ꯔꯦ ꯄꯨꯡꯀꯥꯏ ꯀꯥꯏꯕꯅꯤ ꯄꯨꯟꯕ ꯌꯥꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯄꯨꯟꯕ ꯌꯥꯕ ꯄꯥꯔꯇꯤ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯁꯔꯀꯥꯔ ꯑꯃ ꯂꯥꯛꯅꯕ ꯇꯥꯟꯖꯥꯗꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯗꯨ ꯂꯥꯛꯅꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯕꯨꯊ ꯈꯨꯗꯤꯡ ꯆꯠꯂꯒ ꯑꯩꯈꯣꯏ ꯁꯪꯕꯤꯙꯥꯟ ꯃꯔꯝꯗ ꯉꯥꯡꯅ ꯇꯧꯔꯤꯕ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯔꯝꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯁꯍꯣꯖꯣꯛ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯝ ꯃꯔꯨꯅ ꯈꯨꯔꯨꯝꯖꯔꯤ ꯖꯥꯏ ꯍꯤꯟꯗ